Kabirani Phundreimayum Jubeda bu thagachari. Nungsang haibadi piles-na matam sangna naba chikpa, pomba, manung changba yadaba, I taba na chingba, washroom toina changingba, khwang naba, lengwa naba khudima adu, Madam Jubeda gi hidak amuktang thakpada pungpha phaba ngamle. Hariba laina asigidamak chahi kaya layengduna laklaba Kabirani Phundreimayum Jubeda. Madam Kabirani Phundreimayum Jubeda gi layeng pham mafam ahum pijari. Ahanbada Bengun Makha Main Road, Anisubada Yaripok Kekru, Ahum Subada Kumal Lampak Ngamdiulong. Akupa marolgi dama call tobiu 940-27-83274 amadi 98566-01688. Kabirani Phundreimayum Jubeda gi hidak thakpada phakraba miyoi sing H Langamba Uchiwa Sanabam Thonglen Singh Yaripok Yambe Thongram Navadip Singh Tentha Yengkhom Edida Singh Kaksing Mayai Lekai Maibam Maimu Singh Urup Mayai Lekai Subam Leirenton Leisang Them Haubam Ibemcha Lalambung Makho Ayekpam Gulab Singh Lapopa Tera Part 2 Sorojini Sekmaizing Takhelembam Susikanta Singh Kaino Thongkha TS Ekasini Mutum Pibong Mayai Lekai Rasida Irong Sesaba Mayai Lekai Haubam Ibomcha Lalambung Makho S Nares Sagolban Moirang Hanuba